Manipur के अहानबा न्यूरो पेशेंट्स के अमत तंगाइरबा स्पेशलाइज्ड हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंगजाई मथक टोंगथाम लिकाई दा हांदुकचरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लंबी की खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंगबा लायंगली हॉस्पिटल असदा न्यूरो की लायंग चंगबा अफब मखल की खुसु खुलाई अमदी मेशिन मरांग कायदे लई मसिना कोक मरी लेनबा तोंगान तोंबा मखल की अनाबसिंग निंगथिना लायंगली लमदम न्यूरो सर्जन यामना तांगरिबा मरमना चिंगमदी अराप मफमदगी लाकपा अनाबसिंग न्यूरो सर्जन उननब होनबदा अवाबा क्या मायोंगदरी मसिदसु नतना मतम थिंथना अनाबा लायंगना मरम ओरगा खुदोंथिबा क्या सु मायोंगदरी मसी पुनमक्तगी खरदो ओरबसु कन्ननबा डॉक्टर पार्किंसन सिंह MCS न्यूरो सर्जरी एम्स न्यू दिल्लीना मसामकी हॉस्पिटल असिदा पुंग कुनमरी लेदुना अनाबसिंग लायंगली हॉस्पिटल असिदा अताब ममलदा लाइन मतनतना OPD जनरल अमदी ICU बेड्स ऑपरेशन मेडिसिन एक्सरे अमदी लैब का मई लेनबसनसु अताब ममलदा फंगल्ली ngasi magdenshin biro amadi kudong saba singa silobiyo hena kuba mrol gidamag hospital asigi telephone number 7005534166 natraga 8974572154 da pau phabirak yagani Krumjari, ELITETV के टेस्ट ऑफ कार्टून की महाव में ताबिरिब सिंह हान तारा मुक्सरी मरे ngasi imphal phong paw se singi cartoon singda cartoonist na khari haini liba kari phunung liba kari wakhal khalan liba to myam sanong tamjege an bal khot jege sangai space ki onthok pani da onthok pani da yengbiu imam mena paibi myam sina sauraga leiba hajigi situation si ga BBS na thamak pani man hai sho PMS ne kai hagenda akhoi gi khul ngaksaba ichai su singi khulai di loina lokhat pikre aduga terrorist na bomb nomai kaptharakna nupi angang sing hatpadi usinadre khoi amna pende na lawni amasina khume akhoi bu ngakpi gadi haiduna leriba sifai singna akhoi bu ngakpi bagi muhutta akhoi do oina onsilaga micham hatpa janingde na khoi hanbikro akhoi na thenga jarage na ima singsina tholaga protest tobuni hauji leriba manipur gi situation ji sini eduni praja singna nabala khiba mayam sing ado hauji si mogi mamang makta nomai kaphanba mogi mamang makta hural hanba mayam se khoi uraga lae ममई कापा से कदम देनो शेयर अखोय मदम दुदा अखोय आसान फनी केम लेबा आसान फनी केम दे लेबदगी अदम दे कापा येदना मतम दुगी लमसांगी अदुगा हजुसु ओरेबा सिम अखोयगी हानसु मिनिस्टर ओरंबा राज्यना फोंदोखि बहमसु लेरबनी लमसांग केंद्रगी एमएलए ना अदुने अदुना मणिपुर के जुलेब सिचुएशंस नि तंपाक्तना खुलाय दोय लखोय खरे चिंगदना हजि कामनिंगबदा कापे अजि तांखुल ताबा जगादा कापसनले नोमै मतोंदुदा अखोय रिपोर्ट अंगांग बकीरे लोय उरे कैमता लोखते अदुनि हजि पेंदबगी खोलाव मैम थोलपदो की कार्टून से थमकपनेना थमजगे मतंग लेसन अखोय सना लेबाकी लोइरेदना लोइरेदना सिना मोय मैम वारी सानबनी बंकर मैम अमा आमीने थुगाइख्र मालिने अना हाइबा अद अमजने खुमे थुगाइबिदि नतदना सेमजिनमिबो ओरमबसु कनाना खंगबाना या मरोंग ताबने दुना लेरे पोसी अखोन हाइबदो नोमजि काफमगा सोमदे चेन गे हायरसु आ ब्रह्मादा बांग्लादेश ता पाकिस्तान दा चेन मनते नकना लेनी पुलप थिगलगा उंगतंग मास कॉम्बिंग ऑपरेशन चथरगा लेबा सुद लेबा खुलाई सिंग अदु होय हजिक सुद लेनरा सुमगी ग्राउंड लोन तो थुगाइदनबा मई खुलाई अमनि थंबा सोलन चलगा थंबदो उंगतंग येंगदा इंगने लेबाक्से तौबो ngamde karino hoji अखोय सेंटर की अकानिगा अदुम खोंग थिनबो ngamde खोंग थिनबदनि दका ओइदी अमता थिनदे अदि याना याना बचपदना याना याना बचलगने तोंगी मेरोल अदि अचौबा असोयबा म ओयहोगदबनि अदनि बंकर मैम आमीने थुगाइख्र मालेने हाइगांदा थुगाइबदि नतदना सेमजिनबेबो ओरमबसु कनाना खंगबाना सिसु याम फजबा अदुमबा वान थोलेबा कार्टून थमजगे पतंग लेसिना कोई पोंगना पोंगी बालो हे अदुनि बालो से जेंबियो सिना कंप्लेन तोरपदे प्रजा सिना सर अहिंग अहिंगदा चिंगदगी नौरी कापथरई नुंगजु थरएना माने विजिट चपजदा खुंजा सिना हायरकोनादा मिनिस्टर सिना हायमदुनि ओके फरे कैसु वारोनो मधु NI दा सिनखरगेना हजे होय हेक तोबगा NI दा सिनबा हेमान जिगी वाथोक अदगी लेबा जिरी की मिहार NI सिनबदु अदुम मतम संगगा लेबा अदुम अदुनि हजिक मयाम से होय सोशल मीडिया थंगनरमनी असी बक्चांग लोबो यारोय हायदुनि असी बक्चांग लोदी अखोय पुरगा चप यारोय एक वरोशन पुरक्ट्री फावबा अदुना कॉम्बिंग ऑपरेशन चथाबा सुगी सी लोथोकपा हाइबला सिंग मयामा
ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯗꯤꯃꯥꯟ ꯇꯧꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅꯤ ꯁꯥꯔ ꯑꯍꯤꯡ ꯑꯍꯤꯡꯗ ꯆꯤꯡꯗꯒꯤ ꯅꯥꯎꯔꯤ ꯀꯥꯞꯊꯔꯛꯏ ꯅꯨꯡꯁꯨ ꯊꯥꯔꯛꯏ ꯍꯥꯏ ꯀꯥꯟꯗ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯀꯦ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯃꯗꯨ ꯑꯩ NIAꯗ ꯁꯤꯟꯅꯈ꯭ꯔꯒꯦꯅ ꯑꯗꯨꯅ NIAꯗ ꯁꯤꯟꯅꯔꯒ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯋꯥꯔꯧꯔꯤ ꯑꯁꯨꯛ ꯀꯟꯅ ꯏꯔꯥꯡ ꯂꯩꯔꯀꯥꯟꯁꯤꯗ ꯁꯦꯅꯥꯄꯇꯤꯗ ꯆꯠꯂꯤ ꯀꯔꯤꯒꯤꯅꯣ ꯁꯦꯅꯥꯄꯇꯤꯗ ꯑꯣꯛꯄꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯐꯦꯁꯕꯨꯛꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩꯗ ꯂꯥꯎꯅꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯏ ꯑꯗꯨ ꯇꯥꯔꯒ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯤꯐꯥ ꯃꯤꯐꯨꯟ ꯇꯧꯕ ꯈꯣꯠꯄ ꯀꯔꯤ ꯇꯧꯕ ꯑꯗꯨꯝꯕꯗꯤ ꯂꯩꯇꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩꯗ ꯊꯥꯒꯠꯄ ꯇꯧꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯗꯣꯏꯅꯣ ꯑꯗꯩ ꯃꯟꯇ꯭ꯔꯤ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯗ꯭ꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯏꯂꯦꯛꯁꯟ ꯅꯛꯁꯜꯂꯛꯀꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯦꯟꯁꯁꯀꯤ ꯏꯁꯨ ꯂꯩꯔꯤꯕꯅꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤꯗꯤ ꯊꯤꯕ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯊꯤꯕ ꯍꯧꯅꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ NRC ꯌꯥꯝꯅ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯃꯌꯥꯝꯁꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯒ ꯂꯩꯔꯤꯕ JFD ꯅꯒꯔ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯅꯤ ꯑꯗꯨꯅ ꯑꯍꯤꯡ ꯑꯍꯤꯡ ꯅꯨꯡ ꯊꯥꯔꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯥꯎꯔꯤꯁꯨ ꯀꯥꯞꯄꯦ ꯍꯥꯏ ꯀꯥꯟꯗ NIAꯗ ꯁꯤꯟꯅꯒꯦꯅ ꯈꯤꯇꯪ ꯌꯥꯝꯅ ꯃꯣꯀꯔꯤ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗ ꯈꯤꯇꯪ ꯁꯤꯔꯤꯌꯁꯅꯦꯁ ꯑꯣꯏꯍꯟꯅꯕꯒꯤ ꯊꯝꯃꯛꯄ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯅꯤꯁꯅ ꯊꯝꯃꯛꯄ ꯀꯥꯔꯇꯨꯟꯅꯦ ꯊꯝꯃꯛꯀꯦ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯌꯦꯡꯕꯤꯌꯨ ꯁꯥꯅꯤ ꯃꯥꯁꯤ ꯃꯌꯥꯝ ꯃꯊꯛꯁꯤꯗ ꯁꯥ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯂꯩꯔꯦ ꯃꯤꯐꯝ ꯄꯥꯡꯊꯣꯛꯑꯦ ꯑꯗ ꯃꯥꯅ ꯍꯥꯏ ꯑꯩꯅ ꯚꯣꯠ ꯀꯥꯔꯕꯗꯤ ꯃꯅꯥ ꯃꯁꯤꯡ ꯆꯥꯗꯨꯅ ꯍꯤꯡꯂꯒꯅꯤꯅ ꯌꯥꯝ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠꯅꯤ ꯁꯤꯅꯦꯕ ꯃꯥ ꯊꯝꯅꯤꯡꯉꯤ ꯁꯥ ꯃꯌꯥꯝꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯑꯦꯅꯤ ꯁꯥ ꯑꯃꯗ ꯀꯕꯨꯛꯁꯦ ꯀꯩꯕꯨ ꯑꯣꯏꯔꯣ ꯍꯦꯛꯇ ꯂꯧꯕ ꯌꯥꯔꯦ ꯃꯥꯒꯤ ꯁꯤꯟꯁꯦ ꯃꯌꯥꯝ ꯑꯃꯁꯤꯗ ꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯃꯈꯥꯁꯤꯗ ꯂꯩꯔꯦ ꯑꯄꯪꯕ ꯄ꯭ꯔꯖꯥꯅꯤ ꯀꯥꯏꯅ ꯁꯤꯜꯂꯤꯕ ꯑꯗꯨꯝꯕ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯚꯣꯠ ꯀꯥꯔꯕꯗꯤ ꯃꯅꯥ ꯃꯁꯤꯡ ꯆꯥꯗꯨꯅ ꯍꯤꯡꯒꯅꯤꯅ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡꯅ ꯁꯪꯒꯣꯝ ꯊꯛꯑꯣꯏ ꯍꯥꯏꯕ ꯉꯥꯔꯤ ꯆꯥꯔꯣꯏ ꯍꯥꯏꯕ ꯋꯥꯁꯛꯄꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯇꯥꯕ ꯄꯣꯠꯅꯤ ꯍꯥꯏꯅ ꯊꯝꯃꯛꯄ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯐ꯭ꯔꯥꯏꯗꯦ ꯐꯟꯗꯅꯤ ꯐ꯭ꯔꯥꯏꯗꯦ ꯐꯟꯁꯤꯗ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯗ ꯇ꯭ꯔꯦꯖꯤꯛ ꯏꯟꯁꯤꯗꯦꯟ ꯖꯁ ꯑꯐꯇꯔ ꯗ ꯄꯤꯁ ꯇꯣꯛ ꯑꯥꯗ ꯒꯨꯍꯥꯇꯤꯗ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯅꯤ ꯑꯩꯈꯣই ꯕꯣꯝ ꯀꯥꯞꯁꯤꯜꯂꯒ ꯕꯣꯝꯁꯤ ꯍꯧꯖꯤꯛ ꯃꯔꯩ ꯇꯧꯅꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯅꯦꯛꯑꯒ ꯀꯥꯞꯄ꯭ꯔꯥ ꯑꯥꯗꯒꯤ ꯀꯥꯞꯄ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯊꯤꯖꯤꯟꯅꯕ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯆꯤꯡꯅꯩꯅ ꯐꯣꯡꯗꯣꯛꯎꯕꯒꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯍꯧꯖꯤꯛ ꯇ꯭ꯔꯣꯜ ꯇꯧꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯑꯗꯨ ꯏꯟꯗꯤꯌꯥꯟ ꯑꯦꯛꯁꯄ꯭ꯔꯦꯁꯇꯁꯨ ꯐꯣꯡꯉꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯀꯨꯝꯊꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝꯁꯤ ꯆꯤꯡꯅꯕ ꯃꯌꯥꯝꯁꯤ ꯐꯅꯅꯕ ꯀꯟꯅ ꯍꯧꯖꯤꯛ NIAꯅꯁꯨ ꯊꯤꯖꯤꯜꯂꯤ ꯅꯍꯥꯟꯒꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯑꯉꯥꯡ ꯇꯨꯝꯖꯔꯒ ꯂꯩꯖꯔꯤꯕ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯊꯛꯏꯕ ꯊꯥ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯃꯅ ꯆꯍꯤ 5 ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯂꯩꯒꯗꯕꯁꯤ ꯃꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ ꯂꯩꯔꯤ ꯃꯃꯥꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯚꯥꯞ ꯇꯥꯔꯛꯄꯗ ꯃꯆꯥ ꯑꯅꯤꯗꯨ ꯂꯩꯈꯤꯗ꯭ꯔꯦꯅ ꯈꯪꯂꯛꯀꯗꯤ ꯃꯥꯅ ꯑꯣꯏꯒꯗꯕ ꯐꯤꯕꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯨꯕ ꯃꯐꯝꯅꯤ ꯑꯗꯨꯅꯤ ꯗ ꯇ꯭ꯔꯦꯖꯤꯛ ꯏꯟꯁꯤꯗꯦꯟ ꯖꯁ ꯑꯐꯇꯔ ꯗ ꯄꯤꯁ ꯇꯣꯛꯁ ꯋꯥꯔꯤ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯊꯣꯛꯑꯕ ꯌꯦꯁ ꯗꯦ ꯃꯁ ꯍꯦꯞ ꯊꯣꯠ ꯃꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯀꯩ ꯍꯥꯏꯅ ꯏꯠ ꯋꯨꯗ ꯕꯤ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯣꯠ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯅꯁꯤ ꯂꯥꯟꯒꯤ ꯁꯣꯏꯕ ꯀꯥꯎꯊꯣꯛꯅꯔꯁꯦꯅ ꯈꯟꯅꯔꯝꯕ ꯑꯐꯇꯔ ꯋꯥꯠꯁ ꯑꯗꯨ ꯃꯈꯥꯗ ꯀꯩ ꯊꯣꯛꯂꯛꯀꯗꯕ ꯑꯗꯨꯅꯤ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯀꯥꯔꯇꯨꯟꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯗꯨꯝ ELITETVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯄꯤꯅꯕꯤꯔꯁꯤ न्यूरो पेशेंट्स स्पेशलाइज हॉस्पिटल न्यूरो एमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंगजमई मथक टोंगथाम लिकाइदा हांदोकचरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लमी की खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंबा लायंगली हॉस्पिटल असदा न्यूरो की लायंगबद चंगबा अफबो मखल की खुसु खुलाई अमदी मशीन मरांग काइदे लई मसिना कोक मरी लेनबा तोंगान तोंबा मखल की अनाबसिंग निंगथिना लायंगली लमदम मसिदा न्यूरो सर्जन यामना तांगलिबा मरमना चिंगमदी अरापा मफमदगी लाकपा अनाबसिंग न्यूरो सर्जन उननबा होनबदा अवाबा कया मायोंगदरी मसिदा सुनतना मतम थिंथना अनाबा लायंगबना मरम ओरगा खुदोंथिबा कया सुमायोंगदरी मसी पुनमक्तगी खरदो ओरबसु कन्ननबा डॉक्टर पार्किंसन सिंह MCS न्यूरो सर्जरी एम्स न्यू दिल्लीना मसामकी हॉस्पिटल असिदा पुंग कुनमरी लेदुना अनाबा सिंह लायंगली हॉस्पिटल असिदा अताब ममलदा लायंग मतनतना OPD जनरल अमदी ICU बेड्स ऑपरेशन मेडिसिन एक्सरे अमदी लैब कमरी लेनबसिंगसु अताब ममलदा फंगल्ली ngasimagnation biro amadi kudong chaba singa silobiyo hena kuba mrol gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani
ꯍꯥꯏꯔꯤ